Lambi sembidabagi maiyokta Yairipok Azad Golai dagi Keithelmanbi faobagi Lambi khoisaonaraba praja meeyamna ngasi ayuktagi houduna matam kaktana thingjinkhre Lambi semdriba faoba khongfam handokloi haina warep lawkhre hiram asiga mari lenina top chingtha youth progressive organization gi vice president moirangthim samungau paumi singda phongdokhibada Yairipok Azad Golai dagi hauraga top chingtha pukri achauba lambi ningthaunai yambem fauduna Keithelmanbi faobagi kilometer kunlom sangba lambi asi chahi kayadagi fibam sokna lailaklaba lambi Hairiba Lambi AC Samjin Binaba, Marilanaba authority the Sukayarak Hanna Samjin Binaba, Hijakiba Lakre, Adubo, Laibak Tibadi, Ngasi Fauba, Maikai Somgi Praza Meeyamna, Jahi Lisang Sinamayok Narakliba Kudong Chadabakaya, Si Ubidana Laitok, Basi, Yaning Day, Lambi AC Kulkaya, Faudok Fauzin Taunaba Yaba, Yamna Maruiba, Lambi Amane, Haukiba Jahi Ani Humasida Fibam Sopa Henjilak Badagi, Kayarak Hanna Samjin Binaba Sarkar, the Daxinkre, Lambi AC the Kudong Tibakaya, Gari Butabakaya, accident Kaya, Hanjin Thokre adubo ngasi faubuda authority gi maikai tagi positive oiba response ama faubo fangdre maikai somda khundariba praja miyambo asuk awaba fibam mata thambiba si yamna pende athuba matamda hariba lambi si samjin biu natrabati lambi thingbagi khongjang asisu handokloi madugi sumathakta hena kanba khongjang kaya changsilagani haida mahakna phondokhi Azad Golai digi hauraga top singtha pukri achoba mapal Naya Club ki mamang amadi Taipo Club ki mamang nakan aduga ningthaunai gi huji uriba mafam jisu aikoi punna jointly changjannaban yambem su adaga Keithelmanbi fawba aikoi loina cover tawjai ngasi gi banje aikoi gi pandam si tengkhang kya sarkar da amadi print media gi thong khuthang da aikoi na lambi si adugi matik phattaba social media da aikoi gi Facebook ki khuthang da kya ra hanna aikoi na miyam da highlight tawjai gi ba ngasi bobuda sarkar na kari gumbi paliba laingakna positive response ama pu lobiraga aikoi gi lamdam asida asuk yam graba miyam asibu asuk nuaitaba lambi sida thambi bagi dam tapenda bodagi taw MLA da aikoi na hajiru matamda masi aikoi social media da khara wakat pirau aduga huji aikoi gi kansal MLA da su aikoi knowledge ti thamjagre kari wafam ji huji aikoina laingakta tainariba asigi agitation jinatana thodokwa wafam di aikoi thambiraktre kilometer moirang prem tumuk khongbabu dadi khar sange adubo aikoi kilometer kunmuki area sine koi lambi ji am damage oraga fatris azad si chahi ahum mari gi mamang jidagi ni aikoina lambi je kaiba horeise adubo haugi rainy season sidagi totally ising je kanman gibna lambi sida drainage maram chataba oigadra aduga ising mayai sida ising je tungabani na gari heavy vehicle mayam ama aikoi gi sida lairiba toren gi sida dimper na chingba hybra na chingba aduga yamna gari asaw asaw san masina